Lengsing birak liba kuding magpo ngasisu amok punsi isel channel na taram na okchari ikai khumnaba utchari. Ngasi amuk mayam gi maphamda khusi najanabagi damakta puduna laksari Ruskin Bongi A Flight of Pigeons haiba adudagi Manipuri londa khunusinggi laanjen haina thoidok hendok na maming leikhrabi aibi handok loi oibata natana masak naiba hirong kayada khut thaduna lamdam sigi atang balan oikhrabi ikai khumna ningai oirabi Sanjan Bambanumati Devi na handok piduna 2007 da Sahitya Academy Translation Award su fangkraba loinana net exam na singba maru oiba exam competitive exam kayada question kayarak hana hanglakraba amadi hanglakliba atenba novel asigi kun suba matang kunmathoi suba matang amasung kunithoi suba aroiba matang Aikoina hojik leiribasi sok lising ama chanipan yangkhai nipan gi April thagi thayai chalakpa matamni Kalen tha changlakpagi asaba nungsit na purakpa uphul gi nungsit nonglaina Kothiwali gi mangolda sitli Konthong wangmada horiba gol mohor pambi dugi angangba mapan singduna mairi hobagumli aduga Haino pambi singsu mapal mayam saraduna mahi yamna palagani tagli. Jabet Khana Kothiwali gi yumda lakpasu handakti toikhatlagli. Aduga mahak amasung Kothiwali gi marakta lona tuminna wari kayasu sanari. British singna Shahjahanpurda lakpa thoklabadi aikhoisi makhoigi tungi poramda Kari karamna khanaramgadage haibasu aikoi karimata khangba ngamdri Nongmagi numittadi Kothiwali gi yumda aikoina amukta ukhidriba sakhangdaba nupa ama lakhi Magi maming Faiza Ula kawi aduga mahaknasu Kothiwali da mari thoknadrabasu indomcha haina adum kawi Mahaktu masabu yamna chauna khanjabana hani aduna mahakna thaduklamlaga lakpada ngairiba mafam Fatehgarda mana thengnarakpa singi maramda masa khaina tammi aduna dinahak Bitchpuri gi lanphamda yaururene Kothiwali na hangkhibani Hoi indomsa mana khungki madu achauba lanpham amani Aikoi Firingi singa khutka lanthing nabani aduga aikoi gi pambom singi mapangal kaya yamna kanbagi haibado makoida khanghan bigrabani aihakna mapayama hatpani aduga makuk mayam ma pareng lenglaga nawabta khudol oina katnaba aina purakpani ne nangse kaya da nasin thikraba Kothiwali na haiki lai sakhi achumbani ne indumsa Nangumba nayang kangtrik kang banupanabu kok mayam dubu karam na pugadawribano ha Karige Aina makhoisingdo aigi sagol sabanda yansille aduga yumda mai pakna halakpani dana aduga kanana landuna khwaidagi sathina sokhi Karino miram masa singduni dana Tasingbani ne indumsa Aikoinu makoibu loinamak hatbani ne Asi hairaduna magi makhubak iet thangbaduna ui thangba khubaki mathak khetna yankhibagi mataubu utli Asengmani ko Kothiwali na hangki Mafamduda nupa haibado ama phawba lemhaudrabani ne indumsa aduna makhoina kari tawkhi khanglabra Makhoina makhoigi nupisingbu aikhoiga lan soknaba thadokhi Masidi hena dum ngaksilakine Kothiwali na hai Nangsi natawna gundi leiba nupa macani hai Faizula Nangi mangdrang sisu angakpanida Aikhoida tamo makhoigi nupisingdudi karimali ha Makoi dudi nupi oirabasu saudi chaumali
Makoi khara amadi makoi marang su hape. Khadang koi amasung naton sumanggi koi hape yawi. Adumukpo makoi khudingmak akau waistcoat amamam seli. Aduga mamang thangbada kombak amamamsu yali. Aihak khudak tu da bab tarak e Faizulana sak tak libasidi Scott Regiment of Highlanders ki lanmi buni. Aduki matik aki bagi masak oibi nubi singni. Aina haribasi chumlabani ko. Aidi nupi dadi khut thade. Aduna tukat charaduna aihak aikoi gi lan bandu thaduk lamlaga laglibani. Nangna tawribadu asumbani. Kothiwali na haiki. Adubu nahak na phanglakpa firingi makoksingdudagi amakhaktangdi yenghangera. Aihak na hena nungaizaragadabani. Domsa adubu aibu thazabiyu. Aidi pareng apumbado nababta kudul tawthokre. Faizulana lan ngamlaba lanmisingi maraktadi leitadana mayumda leirabagi nainaraba matungda aikoina khangle madudi makoising asi Fatehgarhgi lanfamda Britishingna maithiba pikrabani. Aduna Shahjahanpurda lakadaba kuidre haibase khangki. Aikoina ningnaribasigi tangtaba ama khangba ngamkhibadi Sarfaraz Khanna mitkuptuda thunglarabaduni. Aduga Faizulada tukatchana yenglaga haiki. Adunadi thonau faraba lanmisina mana kakhiba piringi makuk mayamdugi wari nakoida liriba oirinine. Nizam Ali Khan gi makokti kanana kakhibage haibadu aikoida mahakna takpa ngamgadra. Pauksina achauba charangnaba amadi thokalle. Aduna Kothiwalina ngakna hairame. Nizam Ali hatkre haiba. Nangidu fagidi nateko. Nizam Ali si Nawab ki khwaidagi mamal yamjaraba phamnaibani. Ingba tappa amasung miyamna yamna ikai khumnajaba misakni. Aikhoisu matam amada magi ingkholda waiduna leijarambani. Aduga mahakti lamchat phajaba amasung marup mapang oiba mihoi ama oina lawi. Adubu aigisi phagidi nate. Sarfaraz na haiki. Aihak na hairibasidi angang chinthiba sina chabeng nganglibasidagi hena chumlaba wafamni. Nizam Ali gi imungda asibagi kapna launa hawi. Aduga masanupa animaksu sokle. Amana makokta aduga masanupa atopaduna makhongda. Faizulado magi minambadu khangkhrabaduda tawpham khangdraduna maru luktaduna laimaida yengduna leirami. Aduga magi nongmaigi mariduda toina sanaramba makhutsingdusu haujikti leng ottana tuminna leikhirami. Nababna Nizam Ali gi makhada achauba lanmi khutpu ama phiringi singbo ganga lansilakpa thingu haiba yathang piraduna tharami. Adugo makoising adude yamna tapmanle amasung khudungsadaba yamna thengakre. Aduna yeknabasingna hanana Nizam Ali na makoibu udringaida anirak sunadum lanthokre. Phiringi lanmina makoigi pothapa mafamdo hek yaubaga makoina arapada uful mapai ama karakpa urami. Makoigi mangjin thaba lanjabasingna pau piraki madudi Nawabki lanmisingna makhoiromda sangsilakli. Aduna sagol lanmisingbu kudakta sagol tongkatnaba amasung langidamakta sem sananaba yathang pikhirame. Makoina Nawabki lanmisingbu sem saba nangdringaida hana landarami. Aduga top masasingna mataidagi kapkhairami. Khanghodana landarakpaduda ngakraduna aikhoigi lanmisingi asa kaihanki puknil halanki. Makoido akiba puknaraduna masoi taki amasung kaiduna sienaki. Aduga Nizam Ali na kamdaukraba. Kothiwalina ngaingamdana hangki. Mahakna magi misingdo pulap tasinaba aduga mawung kharada ngakthoknaba aroibi thaduna hotnaki. Adugo magi hotnajaba pumba aremba oiki. Mahakna magi misingdo tasim khomjinduna punna lan ngakminaba ngamkhidre.
मागी नोंमै टोप मचा पाइबसिंगसु कापसब ngamjakidre maramdi landarakliba lanmisingdudi lampaki nakal amadagi atokpa nakal amadu phawba sinba thungna chen chongduna leinakre asigumba izat mangbasina hingningdraduna Nizam Ali do sagoldagi kumthare aduga magi manaida mahakpo mahak masamaki thangna kaktuna hatlu hairami adubo manaidudi yadre adudagidi Nizam Ali do ngawna phaina chenkiduna makuktu topki masinda thingzille aduga nungmai kapkadaba makhoida maikhet khetlaga maina chuduna mabu machet tana kapkhairo hairami madudasu top senabaduna yabiraktre laibak thiredo Nizam Ali do mahak masamagna masabu thangna thinjarage thawranglingai matamduda phiringi sagol lanmi mayamna loki akanba iselgum law khongduna thunglakhirami di kanjogi sagol tongba lanmi amana mabu masak khangkhirami Nizam Ali gi mayamga manadaba topa sakphamdoda soiningai su leite aduna mamai hanna lesilakladuna amadi sagol khurup thana thawrakladuna mangonda landarami amasung magi tana mahakpu leibak kainana yunglami asum tauna Abdul Rab Khan dagiso henna puksel chelaba lamsat naiba aduga nababki athoiba manai oiba nupa amagi mapunsi lomki Nizam Ali na chatkrabada nababki sarkar si atupa chayol amaga yauna pankhigani haibasi aihakti thajaba ngamde aihak mahakki maraibaki maramda tabada tasengna nungaite Kothiwalina nungsa sor sangna holaduna haiki adubo mahakki masani pasingna kamdaukraba nahakna makoi anide sokle haikibadai makoisu makoigi pukchel sauraba mapa aduga loinana siramlabasu mafagadabani makoisi kaiduna sinabaduda yaurure amasung asida leiriba aigi marup phaizulagi matau tamduna lanphamdudagi makoigi sagolna hek ngamba makai yangna seliba adugumna chelakhi makoigi maraibakto khutumna sujaraduna nupi hanubidawna maraibak thirokpaduda law khongladuna leihobado thanamlaga aihak lakpada ngairibasini nahakse pau aruba puganba mine hai Kothiwalina hai aihakna khalibasina landragadi phiringi lanmising mafamsida thuna yauraklagani matamduda aikoibo kari oigani makoi lambi asomda lakli haibasi soidrabani sarfarajna haiki sahar asi amuk hanna loksin khragani haibasida karisu singna ningai leite aikoi isa singbo karamna kanjasige haibasi khandaba yadre maramdi Delhi da tawkhibagumna makoina sahar sindasu mathak makha onthokutuna thi humbagi athang piba soidrabani masi haujikti chatnabi ama oiraklabani Allah na kanbisanu Kothiwalina haijarami aikhoi pumnamak ngasigi numidang waramsida aigi yumda punna unasi aduga aikhoigi khudong thiba thoktanabagi maramda khanasi matam amata manghanba yadre maramde hayengi numitadi phiringi lanmina lamdamsida yauraklagani aduga hangchitna saharsida soidana changlakani asum tauna Kothiwali haibi lalhaugi mihan mipun kallingai matam singdana yumda ingna tapna mipaidana leijarambi mahakto haujikti mahaki lusingbi ama oibagi magunsing uthorakle mahakna ngawkraba haina tanaba yadraba nupa singdubo angang macha singda tawbagum thaudarakle aduga mayam punsin minabagi mawung ama sagatlakle masimak natragadi mayam maraktuda tawpham khangnadraduna mipaiba puknaramgadabani Numitugi numidang wairamduda Kothiwalina imada haiki Fare Mariam phiringi singsu lagle nakhoiga leiminabasida aihaksu yamna nungaire aikhoina saharsi thadoktuna chienba tarabadi nakhoisu aikhoiga loinana chatkani nakhoisu chatloidrane hoi chatkani imana hai aikhoi kanano haibasi makoina karamna khangani makoigi maraktuda aikhoibu taramna okpigadaba
amasung aikhoibu ngak senbigadaba aikhoigi kanasu yaude aikhoigi kusu sida amasung fijet chakset sida makhoina aikhoibu musalman nupi ni haina khangani aduna aikhoisu nakhoigi nupi singa chap manana thokani hawjiki oinadi aikhoisi nakhoiga amatani haina laukhigani aduna aikhoina su nakhoina chatpa mafamduda chatpa yaugani Kotiwali na mahak amasung mahaki imung manung pomba Sahajahanpur thadokuna chelagadabani haina lepkhiba matamduda mayam pumnamaki punpham unafam se Javed Khan gi mayumda oirasi haina su lepnakre aikhoisu magi mayumduda unarunaba numidang wairam adumaktada chatpa hore mayam maraktuda Kotiwali gi imung manung Kamaran gi imung manung amasung aikhoina amuktasu unakhidriba doctor ama amasung magi imung manunggi mioi singsu yauri lising ama chanipan yangkhai nipan ge April gi tarik kunipan gi numidang wairamduda Javed gi mayumda Javed amasung magi imung manunggi mioi sing yauraga punna mioi kunthra rom tinki aikhoina aikhoigi mai chakraba yumdo thadok lamlaga thorakhibado chahi amarom chapchana pharakle ikui dana Javed gi mayumsu mai chaklak lagani pumnamakse artha thoktaba wafam ngaktani adubo aina khanbadadi lan thoklaklabadi misam singdadi amuka hena wakhal thokhande tasengna hairabada ahingdu kanamata tumnade maramde mi tongnanaba dolai miyana amagi mathangda dolai ama mathang ahing thenglaba phawba thunglaki aduga mafamduda tuminna ngangnaba aronba wafam ngangnaba asigumba ngakta ngaiki waripna khiba wafamdi British landmi singna kha thangba maikaidagi laklabanina aikhoina awang thangba maikai romda chelasi haibasini maram sina tarik 18 gi ayuk nongan gadaba yamna walingai dagi hauna dolai sing ado mi pik thanna tongkhatna rakle aikhoisu dolai amada tongba phangadra khalubani adubu pumnamaktu pik thankraduna ahangba amata leihaudre Javed Khan laklaga aikhoida hairame Mariam nakoidi doctor gi sangari sida tungbana parani nakoi masida na hena nungairagani atopa khanjaba yaba pambai su leiramde aduna aikhoi marimak abukne imane anit amasung aihak isane sangari manungda tongle aikhoigi manaktudana doctor gi nupi mahakki machin manau singi nupi sing amasung angang sing su tongle aikhoigi kangbudo khudakta khongsan ba hore sagol tongba nupa singna mamang thagatle aduga dolai puba singna makhong yangna thangladuna matungda cheli aikhoigi sangari so tung ithang thangbaduda makhol hauna lumna tapna chatli pung anironggi matungda aikoi Sahajahanpur dagi mile nipalom chatlaga leiba Indarkha kauba khungangdu yaure numitsu kakhalamle aduga aikhoina aikhoigi gari gi mathang kupliba phido haigatluba matamdadi aikhoi khakta leirambadu urakpada aikhoi ngaknakhi maramdi dolai sing amasung sagol tongba sing pumnamak amata masak uba phangkhidre aikhoigi gari thoribaduna lambi akoiba khanduna chatlabra karino aikhoi thapna maningda leihore aduga aikhoina leiruriba sisu sakhangdaba khungang amada aikhoiga sakhangnadaba khongbu amagani doctor dunadi aikhoina pothaba yagadaba ahangba yom koihang hangduna thiri adugo ahangbadi amata phangba leitre khuldugi miyoi singdusu aikhoigi awa anaduda karisu na chungde aduna aikhoibusu khungangduda leiba yaroi hairame adumakpu doctor duda hena thauna leirak lammi amasung makhoi singduda aikhoisi amabu oirabasu aikhoibu mafam chana leihanba haibasi makhoigi taudraba yadraba mathawni haibado bap tahanki akonbadadi makhoina mangonda hairame kunsidadi tasingna ahangba yum amata leitre adubu makhoina tauba yaba amakhaktangdi leiri khullasigi kha thangba sidaida achouba khonangbat pambi dugi mayoknabada anouba yum ama saгаtlibani madu loiba makti loisindribani adubu leinabadi yaragani
ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅꯔꯗꯨꯅ ꯁꯟꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅꯔꯦ꯫ ꯑꯗꯨꯒ ꯂꯩꯔꯪ ꯇꯥꯕ ꯀꯥꯁꯤꯡꯅ ꯄꯔꯦꯡ ꯂꯩꯕ, ꯃꯃꯥꯡ ꯊꯪꯕꯗꯅ ꯁꯨꯃꯥꯡ ꯑꯃ ꯂꯩꯕ ꯑꯃꯁꯨꯡ ꯏꯀꯣꯏ ꯀꯣꯏꯅ ꯆꯦꯛꯄꯜ ꯈꯥꯖꯤꯟꯕ ꯃꯐꯝꯗꯨꯗ ꯆꯪꯅꯔꯦ꯫ ꯑꯩꯈꯣꯏꯁꯤ ꯑꯃꯔꯣꯝꯗꯗꯤ ꯗꯥꯛꯇꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯇꯤꯊꯤꯁꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯕꯤ꯫ ꯃꯍꯥꯛ ꯕꯪꯒꯥꯂꯤ ꯃꯨꯁꯜꯃꯥꯟꯅꯤ ꯑꯗꯨꯒ ꯁꯥꯍꯖꯍꯥꯟꯄꯨꯔ ꯂꯥꯟꯃꯤꯗ ꯌꯥꯎꯔꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ 1958ꯀꯤ ꯖꯨꯟ ꯊꯥꯒꯤ ꯑꯍꯥꯟꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯕꯔꯦꯂꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤꯗꯤ ꯃꯔꯤꯗꯨꯁꯨ ꯀꯛꯅꯈ꯭ꯔꯦ꯫ ꯁꯍꯔꯗꯨꯗ ꯌꯨꯝ ꯑꯃ ꯋꯥꯏꯔꯒ ꯃꯍꯥꯛꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯗꯨꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯗꯥꯛꯇꯔꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯗꯨ ꯂꯩꯔꯪ ꯁꯦꯝꯕ ꯁꯥꯕꯗ ꯃꯊꯧ ꯆꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯗꯨꯗ ꯃꯩ ꯊꯥꯒꯠꯂꯒ ꯃꯩꯊꯛꯇ ꯍꯋꯥꯏꯒꯤ ꯆꯐꯨ ꯑꯃ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯗꯨꯅ ꯌꯥꯝ ꯇꯣꯠꯂꯗꯨꯅ ꯇꯜꯁꯤꯡ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯆꯥꯕ ꯊꯛꯄ ꯇꯣꯛꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯗꯥꯛꯇꯔꯗꯨ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯐꯝꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯏꯃꯥꯗ ꯃꯍꯥꯛ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯤꯕꯝꯅ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯉꯣꯟꯗ ꯇꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯃꯉꯣꯟꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯈꯤ꯫ ꯅꯍꯥꯛꯅ ꯈꯟꯕ꯭ꯔꯥ? ꯏꯃꯥꯅ ꯍꯪꯈꯤꯕꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕ? ꯑꯩꯍꯥꯛ ꯇꯨꯡ ꯀꯣꯏꯕꯒꯤ ꯋꯥꯗꯤ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏ ꯅꯦ ꯇꯥꯅ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕꯗꯨ ꯑꯩꯉꯣꯟꯗ ꯇꯝꯃꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯤ ꯑꯃꯠꯇꯗ ꯇꯣꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯅꯁꯤ꯫ ꯏꯃꯥꯗꯣ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯍꯤꯡꯗꯨꯃ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯈꯣꯡꯅꯥꯡꯕꯠ ꯄꯥꯝꯕꯤꯗ ꯇꯣꯡꯗꯨꯅ ꯂꯥꯡꯂꯝꯕ ꯎꯆꯦꯛꯁꯤꯡꯅ ꯑꯃꯗꯤ ꯖꯤꯕ ꯄꯨꯝꯕꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯕꯗ ꯗꯥꯛꯇꯔꯗꯨꯅ ꯏꯃꯥꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯥꯕꯦꯗ ꯈꯥꯟ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯤ? ꯏꯃꯥꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯀꯔꯤ ꯊꯕꯛ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ? ꯃꯍꯥꯛ ꯅꯍꯥꯛꯀ ꯎꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯈꯧꯔꯥꯡꯍꯧꯏ꯫ ꯗꯥꯛꯇꯔꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀ ꯊꯣꯡ ꯃꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨ꯫ ꯏꯃꯥꯁꯨ ꯖꯥꯕꯦꯗ ꯈꯥꯟꯒ ꯎꯅꯔꯨꯅꯕ ꯊꯣꯛꯈꯤ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯗꯨꯒ ꯆꯦꯛꯄꯜꯒꯤ ꯃꯔꯨꯝꯗ ꯂꯦꯞꯈꯤ꯫ ꯃꯥꯔꯤꯌꯝ, ꯖꯥꯕꯦꯗꯅ ꯍꯥꯏꯈꯤ꯫ ꯐꯤꯔꯪꯒꯤꯁꯤꯡꯅ ꯁꯥꯍꯖꯍꯥꯟꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏ꯫ ꯑꯗꯨꯃꯛꯄꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯐꯪꯈꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗꯨꯗꯤ ꯀꯥꯎꯒꯅꯨ꯫ ꯑꯩꯍꯥꯛ ꯃꯗꯨ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏ꯫ ꯏꯃꯥꯅ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯗ ꯆꯪꯖꯐꯝ ꯄꯤꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯀꯣꯊꯤꯋꯥꯂꯤ ꯑꯃꯗꯤ ꯀꯥꯃꯔꯥꯟꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟꯕꯤꯈꯤꯕꯁꯤꯡꯗꯨꯁꯨ ꯑꯩꯍꯥꯛꯅ ꯁꯨꯀꯥꯎ ꯀꯥꯎꯔꯔꯣꯏ꯫ ꯑꯩꯍꯥꯛ ꯋꯥꯐꯝ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯖꯥꯕꯦꯗꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯑꯣꯏꯗ ꯑꯃꯨꯛ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯣꯏꯅꯦ, ꯀꯔꯤꯅꯣ ꯃꯗꯨꯕꯣ? ꯏꯃꯥꯅ ꯍꯪꯈꯤ꯫ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯍꯥꯏꯕ ꯌꯥꯕ ꯃꯇꯝꯗꯨꯁꯨ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ, ꯊꯦꯡꯃꯜꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯎꯅꯖꯅꯕ ꯑꯌꯥꯕ ꯅꯍꯥꯛꯅ
ꯏꯃꯥꯅ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯊꯧꯋꯤꯟꯁꯤꯟ ꯑꯃꯗꯒꯤ ꯑꯩꯍꯥꯛ ꯑꯉꯥꯟꯕꯗ ꯆꯠꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯖꯥꯕꯦꯗ ꯈꯥꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯩꯉꯣꯟꯗ ꯃꯤꯠꯆꯥꯅꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯍꯥꯛꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯂꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯣꯃꯣꯟ ꯐꯥꯎ ꯅꯣꯛꯂꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯈꯠꯈꯤ ꯑꯃꯁꯨꯡ ꯑꯍꯤꯡꯒꯤ ꯑꯃꯝꯕꯗꯨꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗꯥꯛꯇꯔꯗꯨꯅ ꯏꯃꯥꯗ ꯍꯥꯏꯈꯤ, ꯉꯔꯥꯡꯗꯤ ꯕ꯭ꯔꯤꯇꯤꯁ ꯁꯤꯄꯥꯏꯁꯤꯡꯅ ꯁꯍꯥꯖꯍꯥꯟꯄꯨꯔꯗ ꯆꯪꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯟꯃꯤꯒꯤ ꯅꯠꯇꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯥꯁꯟ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯇꯥꯔꯕꯅꯤ꯫ ꯁꯥꯟꯇꯤ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏꯗ꯭ꯔꯥ? ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ, ꯏꯃꯥꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯔꯝꯒꯅꯤ? ꯗꯥꯛꯇꯔꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯈꯣꯏꯕꯨꯗꯤ ꯅꯈꯣꯏꯒꯤ ꯈꯣꯟꯖꯦꯜ, ꯅꯈꯣꯏꯒꯤ ꯈꯣꯟꯊꯣꯛ ꯑꯃꯁꯨꯡ ꯂꯝꯆꯠ ꯁꯥꯖꯠꯇꯨꯅ ꯈꯨꯗꯛꯇ ꯁꯛꯈꯪꯒꯅꯤꯅ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯅꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝꯗꯨꯗ ꯊꯨꯡꯂꯝꯕ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯊꯤꯔꯝꯕꯁꯨ ꯌꯥꯏꯅ꯫ ꯗꯥꯛꯇꯔꯗꯨ ꯑꯗꯨꯗꯒꯤꯗꯤ ꯈꯨꯜꯗꯨꯒꯤ ꯑꯍꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯏꯃꯥꯕꯨ ꯁꯥꯍꯦꯕ ꯅꯨꯄꯤꯅꯤ, ꯍꯥꯟꯅ ꯁꯨꯅꯕ ꯃꯇꯝꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯁꯍꯥꯖꯍꯥꯟꯄꯨꯔꯗ ꯆꯠꯄ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯕ ꯁꯥꯁꯟ ꯑꯃ ꯂꯩꯔꯕꯅꯤꯅ ꯀꯅꯥꯅꯣ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯥꯒꯤ ꯁꯟꯒꯥꯔꯤꯗ ꯄꯨꯕꯤꯒꯦꯔꯥ ꯍꯪꯈꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯅꯦ, ꯈꯨꯟꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯍꯥꯛꯀꯤ ꯁꯟꯒꯥꯔꯤꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯗꯥꯛꯇꯔꯗꯨꯅ ꯍꯪꯈꯤ꯫ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ, ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ? ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤꯡꯗꯨꯅ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯇꯥꯛꯆꯔꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯈꯤ꯫ ꯑꯩꯅ ꯈꯜꯂꯤꯅꯦ, ꯃꯈꯣꯡꯁꯤꯡꯁꯦ ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯆꯠꯄ ꯅꯨꯄꯤꯁꯤꯡꯒꯤ ꯃꯈꯣꯡ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯈꯣꯏꯅ ꯑꯁꯥꯕ ꯂꯩꯉꯣꯏ ꯃꯊꯛꯇ ꯆꯦꯛꯁꯤꯟꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗꯨꯅ ꯄ꯭ꯔꯃꯥꯟ ꯑꯗꯨꯃꯛ ꯃꯇꯤꯛ ꯆꯥꯅ ꯑꯣꯏꯖꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯁꯍꯥꯖꯍꯥꯟꯄꯨꯔꯗ ꯍꯟꯕ ꯄꯥꯝꯂꯤꯕꯗꯣ꯫ ꯃꯈꯣꯏꯕꯨ ꯍꯟꯅꯤꯡꯗ꯭ꯔꯥꯅꯦ? ꯐꯔꯦ, ꯒꯪꯒꯥꯔꯥꯝ, ꯑꯩꯍꯥꯛꯅ ꯏꯁꯥꯃꯛꯀꯤ ꯁꯟꯒꯥꯔꯤꯗ ꯄꯨꯕꯤꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯁꯍꯥꯖꯍꯥꯟꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯍꯥꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠ ꯆꯩ ꯈꯔꯗꯨ ꯄꯨꯂꯞ ꯄꯨꯟꯅ ꯊꯝꯖꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯔꯥꯛꯅ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯒꯪꯒꯥꯔꯥꯝꯒꯤ ꯁꯟꯒꯥꯔꯤꯗ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯁꯍꯥꯖꯍꯥꯟꯄꯨꯔꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏ ꯁꯍꯔꯗꯨꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯍꯦꯟꯗꯣꯛꯂꯒ ꯊꯨꯡꯂꯨꯏ ꯑꯗꯨꯒ ꯒꯪꯒꯥꯔꯥꯝꯗ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯄꯨꯕꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯑꯇꯩ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯉꯥꯛꯇ ꯑꯣꯏꯔꯕ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯦꯞꯂꯤꯉꯩꯗ ꯃꯤꯁꯇꯔ ꯔꯦꯗꯃꯦꯟꯅ ꯂꯥꯛꯂꯒ ꯏꯃꯥꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯝꯅ ꯍꯤꯡꯍꯧꯕꯒꯦ ꯍꯥꯏꯕꯗꯨ ꯁꯝꯂꯞꯅ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯝꯂꯕꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐꯅ ꯖꯤꯂꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯜꯂꯦ, ꯑꯗꯨꯃꯛꯄꯨ ꯀꯔꯅꯦꯜ ꯍꯣꯜꯕꯨ ꯑꯄꯤꯛꯄ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯃꯒ ꯂꯣꯏꯅꯅ ꯁꯍꯥꯖꯍꯥꯟꯄꯨꯔ ꯉꯥꯛ ꯁꯦꯟꯅꯕ ꯊꯅꯝꯂꯒ ꯃꯍꯥꯛꯇꯤ ꯕꯔꯩꯂꯤ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ,
ꯁꯍꯔ ꯑꯁꯤ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯕ ꯃꯐꯝ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯃꯔꯝꯗꯤ ꯐꯩꯖꯥꯕꯥꯗꯀꯤ ꯃꯧꯂꯕꯤꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯉꯝꯈꯩꯗ ꯍꯧꯖꯤꯛꯁꯨ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ 이마도 마하키 하이자바두다 그야디 야닝다바니 아두부 아이코이디 하우직 파우바 윰 레이자다바 하이바두 오이리 아마숭 ngaksenbinaba nupa amatasu yaude aduna aikoi redman khoina leiriba yumduda ahing aduma leire mapam sida aikoina aikoigi ikhurana baratpurdagi aikoibu magi manakta puraknaba tharakpa miyoi ahumna saba kangbu amaga thengnaki amana nasim khan kauba sagon lanmi paupuba nupa amani aduga atopa aniduna Bharatpurgi Maharaj ki manai singni mulya gi khuthang da pikhiba paudo aikoi gi khura gi khutta yaukhre haiba aikoi khangle adunani mahakna amuk thimthaba tawdana aikoi bu kannanaba thabak paikhalakkhibasi imaso maupa gi mahakna hana khangjaraba khutidu uzabada kaplami aduga aikoi bu nungsina amadi ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯊꯜꯂꯕ ꯃꯥꯒꯤ ꯆꯤꯊꯤꯗꯣ ꯄꯥꯖꯔꯝꯃꯤ ꯃꯗꯨꯗ ꯚꯥꯔꯠꯄꯨꯔꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯃꯍꯥꯛꯅ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯌꯥꯔꯒꯗꯕ ꯌꯨꯝ ꯑꯃꯁꯨ ꯐꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ Masi Punamaksi, Lising Amazanipan, Yankai Nipange, Megi Tang Ahum, Nomaising Numitani. Matangi Ayuktana, Pilugi Mamana, Piludi, Yauraktana, Aikoigi Irakta, Tunglabaduda, Aikoi Pumba, Nagnarami. Mahakto, Adukimatik, Matwai Warami. Aduna, Piludo, Hatpi Kre Haina, Aikoidi, Sub Yungna, Ninglure. Adubo, Mamai Tangda, Mahakpo wa phajaba nganghalaba matungdadi khangle piludi masana yaninga leijahorage haina leihauba oiramle mahakto mangal khanga aduki matik thaduknadre mahak laku haiba yadre aduna magi mamana mahak yaudrabasu lakpa takhi khanki mahak ningam lakraba matamda mathanta laksagani haina adubo mahakti suklak lakhidre mahakti pathanduga loinaduna leiminabaduna henna phare haina khankhre aduna mahak amasung mahaki imung manungsingi marakta adum leithakre aikhoi mahaki lamsat sajatu karino haiba khangba ngamkhide ꯑꯩꯈꯣꯏꯅ ꯄꯤꯂꯨꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯤꯁꯇꯔ ꯔꯦꯗꯃꯦꯟꯗꯣ ꯀꯔꯅꯦꯜ ꯍꯣꯜꯒꯤ ꯀꯦꯝꯞꯇ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯐꯩꯖꯥꯕꯥꯗꯀꯤ ꯃꯧꯂꯕꯤꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯜꯍꯧꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯥꯅꯣꯠ ꯇꯨꯔꯦꯜꯗꯣ ꯍꯤꯁꯤꯡꯅ ꯊꯣꯡ ꯑꯣꯏꯅ ꯁꯥꯔꯒ ꯂꯥꯜꯂꯛꯂꯦ ꯍꯥꯏꯅ ꯇꯥꯛꯄ ꯑꯦꯂꯥꯝ ꯈꯣꯡꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯅꯥꯁꯤꯝ ꯈꯥꯟꯅ ꯇꯨꯔꯦꯜꯗ ꯁꯒꯣꯜ ꯏꯔꯨꯖꯕꯤꯕ ꯆꯠꯈꯤꯕꯗꯨꯁꯨ ꯃꯇꯝꯁꯤꯃꯛꯇꯗ ꯆꯦꯜꯂꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯛꯅꯕꯁꯤꯡꯅꯁꯨ ꯑꯔꯤꯕ ꯖꯦꯜꯈꯥꯅꯥ ꯃꯅꯨꯡꯗ ꯀꯣꯝ ꯄꯔꯦꯡ ꯇꯧꯔꯒ ꯀꯣꯝꯅꯨꯡꯗ ꯂꯩꯔꯤꯕ ꯀꯔꯅꯦꯜꯅ ꯂꯨꯆꯤꯡꯂꯤꯕ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯇꯨꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯖꯥꯕꯗꯨꯁꯨ ꯇꯥꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯝꯂꯝꯃꯤ ꯃꯐꯝꯗꯨꯗ ꯂꯥꯜꯒꯤ ꯁꯥꯍꯨꯝ ꯐꯪꯕ ꯍꯧꯔꯦ ꯕꯦꯡꯒꯨꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯁꯒꯣꯜꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯤ ꯇꯣꯡꯗꯕ ꯁꯒꯣꯜꯁꯤꯡꯅ ꯂꯝꯍꯥꯡꯗ ꯈꯨꯔꯨꯞ ꯊꯥꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯣꯞꯁꯤꯡꯅ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯕꯥꯞꯃꯦꯟ ꯇꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯕꯒꯤ ꯆꯔꯥꯡꯅꯕ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯅ ꯇꯥꯛꯂꯦ ꯑꯆꯧꯕ ꯂꯥꯟꯃꯤ ꯈꯨꯠꯄꯨ ꯑꯃꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯄꯤꯛꯄ ꯂꯥꯟꯁꯪꯗꯨꯗ ꯂꯥꯟꯗꯥꯔꯛꯂꯦ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯀꯟꯖꯒꯦ ꯍꯥꯏꯔꯕꯗꯤ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯍꯟꯕ ꯌꯥꯔꯝꯗ꯭ꯔꯦ ꯒꯪꯒꯥꯔꯥꯝꯒꯤ ꯁꯟꯒꯥꯔꯤꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤ ꯃꯤꯁꯇꯔ ꯔꯦꯗꯃꯦꯟꯅꯗꯤ ꯏꯃꯥꯗ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏ ꯍꯥꯏꯖꯔꯕꯁꯨ ꯏꯃꯥꯅꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯈꯨꯡꯒꯪꯂꯣꯝꯗ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯕꯣꯛꯁꯨ ꯏꯃꯥꯁꯨ ꯑꯩꯍꯥꯛꯁꯨ ꯑꯅꯤꯠꯁꯨ ꯄꯤꯜꯂꯨꯒꯤ ꯃꯃꯥꯁꯨ ꯑꯃꯁꯨꯡ ꯕꯤꯀꯤ ꯍꯥꯏꯕꯤ ꯔꯦꯗꯃꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯟꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯈꯠꯂꯦ꯫ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯂꯥꯎ ꯈꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯐꯨꯜ ꯃꯄꯩ ꯑꯃꯒꯤ ꯃꯔꯛꯇ ꯂꯥꯜꯍꯧꯕꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ 12-12ꯔꯣꯝ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯔꯗꯨꯅ ꯊꯥꯡꯁꯥꯡꯁꯤꯡꯗꯨꯁꯨ ꯅꯨꯡꯁꯤꯠꯇ ꯍꯥꯏꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯟꯒꯥꯔꯤꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛꯅ ꯍꯥꯏꯈꯤꯕ ꯇꯥꯔꯝꯃꯤ, ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯈꯔ ꯑꯃꯁꯨ ꯂꯩꯔꯦ, ꯃꯈꯣꯏ ꯂꯣꯏꯅ ꯂꯣꯏꯊꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯄꯥꯏꯔꯕ ꯃꯤꯀꯨꯞ ꯑꯃꯗ ꯍꯦꯛꯇ ꯃꯈꯣꯏꯅ ꯏꯀꯣꯛꯊꯛꯇ ꯈꯜꯂꯤꯕ ꯐꯤꯁꯤꯡꯁꯦ ꯁꯦꯒꯥꯏꯔꯛꯂꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯂꯪꯂꯕ ꯊꯥꯡꯁꯥꯡꯁꯤꯡꯗꯨꯅ ꯊꯤꯜꯂꯛꯂꯒꯅꯤ꯫ ꯄꯤꯛꯂꯤꯕ ꯕꯤꯀꯤꯗꯤ ꯃꯥꯒꯤ ꯃꯉꯛꯇꯨ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯡꯁꯦ ꯉꯛꯁꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯁꯤ꯫ ꯃꯗꯨꯝ ꯇꯧꯔꯕꯗꯤ ꯀꯛꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯡꯁꯤꯗꯅꯤ ꯀꯛꯈꯤꯗꯧꯕ, ꯀꯣꯛꯁꯤꯡꯗꯤ ꯁꯣꯛꯍꯧꯔꯔꯣꯏ꯫ ꯏꯃꯥ ꯈꯛꯇꯪ ꯅꯠꯇꯅ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯡꯄꯪ ꯄꯪꯊꯅꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯥꯒꯤ ꯃꯃꯤꯠꯁꯤꯡꯗꯣ ꯃꯤꯠꯐꯝꯗꯒꯤ ꯆꯣꯡꯊꯣꯛꯀꯗꯧꯕꯃꯨꯛ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯗꯨꯅ ꯁꯛꯐꯝꯗꯨꯅꯁꯨ ꯊꯥ ꯀꯌꯥꯃꯔꯨꯝꯁꯨ ꯑꯋꯥꯕ ꯑꯃꯁꯨꯡ ꯇꯝꯕ ꯉꯝꯗꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯔꯛꯄꯒꯤ ꯆꯣꯛꯊꯔꯕ ꯑꯃꯁꯨꯡ ꯃꯌꯤ ꯂꯩꯔꯕ ꯃꯥꯏꯊꯣꯡ ꯄꯨꯔꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯁꯨꯔꯤꯒꯤ ꯃꯈꯣꯛꯇꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯑꯇꯣꯞꯄ ꯃꯈꯨꯠ ꯑꯃꯗꯨꯅ ꯃꯊꯛ ꯀꯨꯞꯂꯤꯕꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯀꯣꯛ ꯊꯤꯟꯒꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏ ꯈꯧꯔꯥꯡꯂꯝꯕ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯕꯨꯗꯤ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯁꯒꯣꯜ ꯆꯨꯞꯂꯤ ꯆꯤꯡꯈꯠꯅꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤꯅꯣ ꯄꯥꯝꯂꯤꯕꯁꯦ, ꯄꯥꯈꯪ ꯅꯍꯥꯁꯥ? ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯍꯔꯗꯒꯤ ꯏꯖꯠ ꯃꯥꯡꯕ ꯑꯃꯗꯤ ꯁꯤꯕ ꯀꯤꯖꯔꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤ ꯎꯕꯗ ꯅꯈꯣꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯃꯠꯇ ꯐꯥꯎꯗꯕꯔꯥ? ꯃꯈꯣꯏ ꯃꯈꯥ ꯑꯃꯨꯛ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯦꯞꯂꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯤ ꯁꯍꯔꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯤ ꯄꯥꯡꯒꯟ ꯅꯨꯄꯤꯁꯤꯡꯅꯤ ꯊꯥꯖꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯥꯁꯤꯝ ꯈꯥꯟꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯛ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏꯗ ꯃꯍꯥꯛꯁꯤ ꯄꯥꯡꯒꯟ ꯂꯥꯟꯃꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅꯤ, ꯐꯤꯔꯤꯡꯒꯤꯁꯤꯡꯅ ꯁꯍꯔ ꯂꯧꯁꯤꯟꯈꯤꯕꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯜꯍꯧꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯒꯪꯒꯥꯔꯥꯝꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯃꯈꯨꯠ ꯂꯣꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯝꯃꯤ, ꯐꯖꯩ, ꯅꯍꯥꯛꯁꯤ ꯍꯛꯆꯥꯡ ꯄꯥꯡꯒꯜꯗꯤ ꯁꯣꯟꯕꯤꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯅꯨꯄꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯂꯝꯕꯥ ꯄꯥꯕ ꯉꯝꯃꯤ꯫ ꯅꯍꯥꯛ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯑꯩꯍꯥꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯆꯠꯄ ꯍꯧꯒꯠꯄꯗꯕꯨ ꯉꯥꯏꯔꯤ꯫ ꯑꯍꯧꯕ ꯗꯨꯞ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯨ ꯆꯦꯞꯅ ꯇꯨꯈꯤ꯫ ꯆꯀꯥ ꯗꯣꯔꯥꯗꯣ ꯇꯦꯛꯂꯦ꯫ ꯃꯐꯝꯗꯨꯃꯛꯇꯗꯗꯤ ꯃꯗꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗꯣ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯦꯛꯅꯕꯒꯤ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯊꯦꯡꯅꯅꯤꯡꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯆꯠꯈꯠꯄ ꯇꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯌꯦꯛꯅꯕꯒꯤ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯒ ꯊꯦꯡꯅꯅꯤꯡꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯆꯠꯈꯠꯄ ꯇꯥꯏ꯫ ꯇꯣꯞ ꯃꯔꯨꯅ ꯍꯨꯁ ꯂꯥꯎꯅ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ, ꯅꯣꯡꯃꯩ ꯑꯁꯨꯕꯤ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤꯡꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅꯔꯦ꯫ ꯒꯪꯒꯥꯔꯥꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯈꯣꯡꯅ ꯆꯠꯄ ꯍꯧꯔꯦ꯫
ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯃꯠꯇ ꯈꯪꯅꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯂꯥꯞꯊꯣꯛꯄꯗꯨꯅꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯄꯨꯡ ꯑꯃꯔꯣꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯄꯨꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯨꯗ ꯊꯩꯅꯅ ꯆꯠꯈꯤꯕ ꯊꯦꯡꯅꯩ꯫ ꯃꯈꯣꯏꯗꯣ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒꯤꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯧꯅ ꯕꯔꯩꯂꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯁꯦꯟꯅꯗꯨꯅ ꯆꯠꯂꯤꯕ ꯁꯤꯈꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯎꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯗꯣ ꯑꯔꯨꯝ ꯂꯥꯏꯍꯧꯁꯨ ꯀꯟꯅ ꯍꯧꯏ, ꯑꯗꯨꯅ ꯃꯥꯕꯨ ꯂꯝꯕꯤ ꯃꯄꯥꯟꯗ ꯃꯊꯟꯇ ꯂꯩꯍꯧꯒꯦ, ꯑꯩꯈꯣꯏꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯊꯤꯔꯨꯔꯣ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯦ꯫ ꯅꯥꯁꯤꯝ ꯈꯥꯟꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯥꯛꯇꯨꯗ ꯏꯃꯥꯕꯨ ꯃꯈꯨꯠꯁꯤꯡꯗꯨꯅ ꯁꯦꯟꯅꯗꯨꯅ ꯃꯈꯣꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯅꯥꯁꯤꯝ ꯈꯥꯟꯅ ꯁꯒꯣꯜꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗꯨꯗ ꯃꯥꯒꯤ ꯄꯤꯁꯇꯣꯜꯗꯨ ꯀꯥꯞꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯅꯥꯁꯤꯝ ꯈꯥꯟꯗꯨ ꯏꯉꯛ ꯉꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕꯗꯨ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯀꯌꯥꯔꯛ ꯀꯣꯏꯔꯩ ꯂꯩꯔꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯍꯦ, ꯑꯩꯍꯥꯛꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ! ꯃꯍꯥꯛꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯃꯧꯂꯕꯤꯒꯤ ꯃꯤꯁꯤꯡꯗꯣ ꯊꯦꯡꯅꯕ ꯃꯇꯝꯗꯨꯗ ꯅꯣꯡꯃꯩꯗꯣ ꯀꯥꯞꯄ ꯌꯥꯅꯅꯕ ꯁꯦꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯧꯁꯥ ꯇꯧꯕꯒꯨꯝ ꯌꯦꯛꯅꯕꯁꯤꯡꯅ ꯎꯕ ꯐꯪꯗꯕ ꯃꯈꯩ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯀꯥꯞꯊꯣꯔꯛꯂꯤꯅꯦꯁꯦ꯫ ꯁꯤꯈ ꯂꯥꯟꯃꯤꯁꯤꯡꯗꯣ ꯍꯧꯅ ꯅꯣꯛꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯛꯄꯗꯨ ꯌꯥꯎꯔꯣꯏ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯅ ꯅꯣꯛꯂꯤꯕꯗꯨꯗꯤ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯏꯉꯥꯎ ꯉꯥꯎꯅ ꯅꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯁꯤꯈꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯨꯗ ꯇꯣꯡꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅ ꯑꯅꯤꯠꯅꯦ, ꯕꯤꯀꯤꯅꯦ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅꯦ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯣꯛꯊꯅꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯥꯏꯜ 3 ꯅꯠꯇ꯭ꯔꯒ 4ꯗꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯌꯧꯔꯦ꯫ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯑꯣꯏꯔꯕꯅ ꯄꯣꯠ ꯄꯨꯕ ꯒꯥꯔꯤ ꯃꯅꯨꯡꯗꯗꯤ ꯃꯩ ꯊꯣꯛꯅ ꯁꯥꯕ ꯅꯨꯡꯁꯥꯗꯨꯗꯒꯤ ꯄꯣꯊꯥꯅꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯦꯡꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯟꯒꯥꯔꯤ ꯑꯃ ꯋꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯄ ꯍꯧꯔꯦ, ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯃꯈꯩꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂꯛꯄꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯐꯇꯦꯒꯔꯗ ꯌꯧꯔꯦ꯫ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯔꯦꯗꯃꯦꯟꯒꯤ ꯀꯥꯡꯕꯨꯒ ꯊꯦꯡꯅꯔꯦ, ꯑꯗꯨꯒ ꯏꯃꯥꯅ ꯀꯂꯦꯛꯇꯔꯁꯨ ꯎꯅꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯦꯜ ꯈꯔꯁꯨ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯔꯠꯄꯨꯔ ꯐꯥꯎꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯩꯔꯦ꯫ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯐꯪꯂꯦ, ꯁꯥꯏꯗꯥꯡꯐꯝ ꯐꯪꯖꯔꯦ, ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ꯫ ꯃꯇꯝꯗꯨꯗ ꯂꯥꯜ ꯍꯧꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯝꯗꯝꯗꯨꯗ ꯂꯥꯟꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯇꯣꯛꯉꯥ ꯑꯃ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯄꯥꯏꯅꯔꯨꯔꯦ꯫ ꯃꯗꯨ ꯁꯨꯞꯅꯒꯤ ꯇꯣꯛꯉꯥꯗꯃꯛ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯤꯒꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ, ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯇꯣꯏꯅ ꯇꯣꯏꯅ ꯃꯪꯂꯥꯛꯅꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯅ
ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯔꯕ ꯊꯥꯡꯁꯥꯡ ꯄꯥꯏꯕꯁꯤꯡꯗꯨꯅ ꯒꯤꯔꯖꯥ ꯃꯅꯨꯡꯗ ꯆꯦꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯇ ꯊꯥꯡꯅ ꯌꯥꯟꯈꯤꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯚꯥꯔꯠꯄꯨꯔ ꯌꯧꯔꯕ ꯃꯇꯝꯗꯨꯗꯗꯤ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯆꯠꯅꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯕꯨꯡꯗꯤ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯃꯃꯥꯡꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒꯗꯤ ꯃꯥꯟꯅꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯂꯥ ꯔꯥꯝꯖꯤꯃꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯗ ꯊꯧꯖꯥꯜ ꯎꯠꯄꯤꯈꯤꯕꯒꯤꯗꯃꯛ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕꯗ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯈꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯕꯔꯩꯂꯤꯗ ꯂꯩꯇꯥꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯉꯣꯟꯗꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯀꯣꯊꯤꯋꯥꯂꯤ ꯑꯃꯁꯨꯡ ꯀꯥꯃꯔꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯏꯪꯅ ꯇꯞꯅ ꯍꯤꯡꯅꯕ ꯌꯥꯔꯕ ꯃꯇꯝꯗꯨꯗꯗꯤ ꯁꯍꯥꯖꯍꯥꯟꯄꯨꯔꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯖꯥꯕꯦꯗ ꯈꯥꯟꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯕꯨꯗꯤ ꯃꯍꯥꯛ ꯅꯦꯄꯥꯜꯗ ꯆꯦꯟꯗꯨꯅ ꯂꯣꯠꯈꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯦꯟꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗꯤ ꯃꯍꯥꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕ ꯈꯔꯒ ꯂꯣꯏꯅꯅ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯏꯄꯨꯛꯅꯤꯡꯅ ꯂꯣꯟꯅ ꯅꯤꯡꯖꯕꯗꯗꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯕꯟꯗꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕ ꯊꯥ ꯈꯔꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯂꯛꯄꯗꯗꯤ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯂꯣꯟꯅ ꯊꯥꯒꯠꯆꯗꯕ ꯉꯝꯖꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕꯅꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯉꯝꯗꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯇꯝꯊꯤꯕ ꯁꯥꯖꯠ ꯆꯠꯄꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛ ꯁꯛꯁꯨ ꯁꯑꯣꯡ ꯁꯥꯗꯥ ꯐꯖꯕꯅꯤ ꯑꯃꯁꯨꯡ ꯃꯊꯧꯅꯥ ꯂꯩꯕ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯍꯥꯛꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯕꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯕꯃꯛꯇꯤ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯍꯥꯛꯁꯤꯕꯨ ꯌꯥꯝꯅ ꯁꯛꯁꯨ ꯐꯖꯕꯤꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫